ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯔꯥꯍꯨꯜꯒꯤ 24 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯑꯗꯨ ꯃꯩꯇꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯅꯨꯒꯤ ꯁꯛꯇꯝ ꯂꯧꯔꯕꯗꯨꯅ ꯀꯣꯏꯄꯨ ꯄꯨꯔꯒ ꯂꯩꯔꯤ꯫ ꯑꯁꯨꯝ ꯄꯨꯔꯝꯕꯗꯒꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯆꯅꯨꯒꯤ ꯁꯛꯇꯝ ꯂꯧꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯍꯨꯜ ꯑꯗꯨꯕꯨ ꯇꯥꯝꯂꯕ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯌꯥꯔꯦꯛꯍꯜꯂꯒ ꯊꯝꯃꯤ꯫ ꯔꯥꯍꯨꯜ ꯑꯗꯨ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯈꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯍꯤꯞꯊꯔꯒ ꯈꯨꯔꯣꯛ ꯈꯨꯔꯣꯛ ꯅꯥꯈꯣꯛꯂꯒ ꯇꯨꯝꯃꯒ ꯂꯩꯔꯤ꯫ ꯃꯁꯤꯜ ꯃꯔꯩ ꯑꯗꯨꯁꯨ ꯏ ꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯆꯅꯨꯒꯤ ꯁꯛꯇꯝ ꯂꯧꯔꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯤꯡꯒꯪ ꯇꯨꯝꯕꯧꯅ ꯊꯜꯂꯕ ꯄꯣꯠꯁꯛ ꯀꯌꯥꯁꯨ ꯔꯥꯍꯨꯜ ꯑꯁꯤꯗ ꯄꯤꯖꯈ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯔꯥꯍꯨꯜꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅꯕꯨ ꯍꯥꯏ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯤ꯫ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯗꯕꯅꯣ? ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡ ꯁꯪ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯣꯏꯅ ꯂꯥꯛꯇꯕ ꯂꯧ ꯃꯇꯝ ꯈꯛꯇꯗ ꯃꯤꯑꯣꯏꯁꯤꯡꯅ ꯇꯤꯟꯕ ꯃꯐꯝ ꯑꯃꯅꯤ꯫ ꯅꯨꯡꯉꯥꯏꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯔꯥꯍꯨꯜ ꯀꯧꯕ ꯅꯤꯄꯥ ꯑꯁꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯂꯣꯛꯁꯞ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ꯫ ꯂꯥꯇꯥ ꯑꯗꯨꯗꯤ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯐꯃꯥꯡ ꯑꯗꯨꯗ ꯐꯝ ꯃꯆꯤꯜꯗ ꯃꯆꯥ ꯅꯤꯄꯥꯗꯕꯨ ꯁꯣꯠ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯁꯥꯎ ꯄꯔꯩꯅ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯅꯤꯕ ꯃꯗꯨ ꯑꯉꯥꯡꯁꯨ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ꯫ ꯍꯟꯗꯛꯇꯤ ꯀꯥꯟꯅꯗꯦ꯫ ꯃꯗꯨ ꯊꯤꯖꯤꯟꯕꯅ ꯐꯔꯤ꯫ ꯃꯗꯨ ꯊꯤꯖꯤꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯃꯥ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕ ꯑꯁꯤꯗ ꯆꯠꯀꯅꯤ ꯑꯗꯥꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯁꯨ ꯇꯧꯗꯦ꯫ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯍꯪꯇꯛꯇꯅꯤꯀꯣ꯫ ꯃꯄꯥ ꯑꯗꯨꯅ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯄꯦꯟꯅ ꯀꯞꯆꯔꯛ ꯂꯥꯇꯥ ꯑꯗꯨ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯍꯨꯜꯒꯤ ꯃꯌꯨꯝꯗ ꯌꯥꯔꯛꯂꯤꯕ ꯑꯕꯣꯊꯤ, ꯑꯄꯪ ꯑꯃꯗꯤ ꯃꯅꯤꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯣꯡꯅ ꯉꯥꯜꯂꯛꯂꯕꯗ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯥꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯊꯣꯏꯅ ꯍꯥꯟꯅ ꯋꯥ ꯑꯗꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯔꯥꯍꯨꯜ ꯑꯁꯤ ꯑꯩꯈꯣꯏꯒ ꯇꯣꯏꯅ ꯅꯛꯅꯔꯒ ꯇꯤꯟꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯗ ꯃꯔꯤꯛ ꯁꯨꯝꯅ ꯍꯥꯏꯔꯝꯕ ꯑꯃꯗꯤ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯤꯡꯅꯖꯕ ꯑꯃꯈꯛꯇꯤ ꯂꯩ꯫ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯃꯨꯠ ꯁꯦꯡꯕꯗꯨ ꯈꯪꯒꯗꯕꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒ ꯂꯥꯇꯥ ꯑꯗꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯑꯗꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯕꯅꯤ꯫ ꯃꯆꯥꯅꯤꯄꯥꯁꯤ ꯃꯉꯥꯎ ꯊꯤꯕꯅꯤ꯫ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯦꯛ ꯅꯝꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯊꯟ ꯆꯠꯄꯒꯤ ꯍꯩꯅꯕꯤꯁꯤ ꯂꯩꯕꯅꯤꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯑꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗꯦ ꯈꯟ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯅꯛꯄ ꯑꯃꯥꯏꯕꯤ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤꯁꯨ ꯑꯃꯥꯏꯕꯤ ꯍꯥꯏꯕꯗꯣ ꯑꯇꯥꯡꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯗ ꯇꯥꯏ ꯈꯨꯠ ꯂꯩꯁꯤꯜꯂꯒ ꯑꯃꯥꯏꯕ ꯄꯥꯜꯍꯩꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇꯃꯛ ꯇꯥꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯜꯍꯩꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯄꯥꯜꯍꯩꯕꯤꯗ ꯋꯥꯔꯝ ꯄꯨꯝꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯤ꯫ ꯄꯥꯜꯍꯩꯕꯤ ꯑꯗꯨꯁꯨ ꯂꯩꯃꯥꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯣꯏꯔꯝꯒꯗꯕ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯒ ꯔꯥꯍꯨꯜꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯁꯥꯒꯩꯁꯤꯡ ꯑꯗꯨ ꯄꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ꯫ ꯅꯆꯥꯅꯨꯄꯥ ꯔꯥꯍꯨꯜ ꯑꯁꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯑꯅꯤꯈꯛꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯅꯤꯃꯛ ꯑꯁꯤ ꯑꯐꯕ ꯂꯥꯏꯗꯤ ꯅꯠꯇꯦ, ꯊꯋꯥꯏ ꯃꯤꯔꯦꯜ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯔꯤꯕ ꯑꯃꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯃꯛꯁꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯅꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯐꯪꯅꯕ ꯊꯤꯍꯧꯗ꯭ꯔꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛ ꯊꯤꯕ ꯈꯪꯂꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯕ ꯅꯠꯇꯅ ꯑꯣꯏꯔꯔꯣꯏ꯫ ꯆꯠꯂꯨ, ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯤꯁꯛ ꯑꯃ ꯇꯥꯛꯀꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯆꯥꯅꯨꯄꯥꯁꯤ ꯊꯤꯕ ꯉꯝꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯄꯥꯜꯍꯩꯕꯤꯁꯤꯅ ꯂꯩꯐꯥꯎ ꯑꯣꯏꯅ ꯄꯤꯔꯛꯂꯤ꯫ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯂꯥꯇꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯉꯛ ꯌꯦꯡ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅꯕꯨ ꯄꯥꯎꯍꯣꯡꯖꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤꯗꯤ ꯏꯆꯥꯗꯨ ꯈꯛꯇꯅꯤ꯫ ꯑꯁꯣꯏ ꯉꯥꯝꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨꯗꯣ꯫ ꯏꯃꯥꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯑꯩ ꯍꯦꯛꯇꯃꯛ ꯆꯠꯆꯒꯦ ꯏꯃꯥ꯫ ꯑꯃꯥꯏꯕꯤ ꯄꯥꯜꯍꯩꯕꯤ ꯃꯃꯤꯠꯁꯦꯟ ꯎꯏꯁꯟ ꯂꯩꯕꯥꯎ ꯄꯤꯔꯛꯂꯤꯕꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯌꯨꯝ ꯃꯣꯡꯒꯨ ꯃꯔꯥ ꯅ꯭ꯌꯥꯏꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯈꯛ ꯂꯩ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯇꯥꯛꯑꯣꯏ꯫ ꯃꯁꯛ ꯃꯆꯨꯗꯤ ꯏꯃꯝ ꯃꯝꯃꯤ, ꯋꯥꯡ ꯆꯥꯎꯏ꯫
ꯑꯗꯨ ꯃꯍꯥꯛ ꯑꯁꯤ ꯃꯤꯅ ꯀꯌꯥ ꯊꯣꯏꯅ ꯈꯪꯅꯗꯕꯅꯤ ꯆꯠꯂꯨ ꯃꯈꯣꯡꯗ ꯇꯨꯔꯨꯁꯨ ꯑꯗꯨꯒ ꯍꯥꯏꯖꯧ ꯅꯍꯥꯛꯅ ꯍꯥꯏꯕꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗꯨꯅꯤꯀꯣ ꯆꯠꯂꯨ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯃꯥꯏꯕ ꯄꯥꯜꯍꯩꯕꯤ ꯑꯗꯨꯁꯨ ꯃꯁꯥꯗꯣ ꯆꯣꯛꯊꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯥꯡ ꯆꯥꯗꯅ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯤ ꯂꯥꯇꯥ ꯑꯃꯗꯤ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯦ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯄꯔꯞ ꯍꯥꯊꯨ ꯁꯦꯜꯂꯛꯏ ꯀꯣꯌꯥꯡ ꯍꯪꯉꯤ ꯀꯣꯏꯔꯤ ꯊꯤ ꯑꯃꯥꯏꯕ ꯑꯁꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯇꯥꯛꯂꯒ ꯃꯃꯩ ꯊꯪꯗꯗꯤ ꯎꯆꯤꯜ ꯅꯥꯆꯤꯟ ꯅꯤꯄꯥ ꯑꯃꯈꯛ ꯊꯦꯡꯅꯔꯤ ꯅꯤꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯇꯥꯛꯅꯤꯡꯗ ꯇꯥꯛꯂꯛꯏ ꯃꯃꯤꯡꯅ ꯃꯨꯊꯤ ꯀꯧꯏ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯇꯥ ꯑꯕꯣꯊꯤ ꯑꯄꯪ ꯃꯅꯤꯊꯣꯏ ꯃꯈꯣꯏ ꯈꯛꯇꯅꯤ ꯂꯥꯛꯂꯤꯕꯗꯣ ꯑꯃꯥꯏꯕ ꯃꯨꯊꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏꯁꯤꯡꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯃꯥꯏꯕ ꯃꯨꯊꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯏꯟꯊꯣꯛꯄꯤꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝ ꯑꯁꯤꯅ ꯂꯥꯟꯅ ꯎꯕꯤꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯐꯠꯇꯕꯗꯤ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯪꯂꯛꯄꯗꯣ ꯑꯃꯥꯏꯕ ꯃꯨꯊꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯤꯖꯥꯎ ꯏꯜꯂꯒ ꯃꯁꯥ ꯃꯅꯥ ꯏꯁꯣꯝ ꯃꯈꯣꯏꯅꯗꯤ ꯏꯁꯥꯡ ꯂꯩꯔꯝꯂꯤꯕꯗꯣ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯁꯪꯉꯧ ꯅꯈꯣꯏ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯡ ꯃꯨꯊꯤ ꯀꯧꯏ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯇꯦꯡ ꯅꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤ ꯂꯥꯛꯂꯤꯕ ꯂꯥꯇꯥ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯃꯈꯣꯏꯅ ꯀꯔꯤꯃꯇ ꯍꯥꯏꯔꯤꯉꯩ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯥꯇꯥꯗꯨ ꯄ꯭ꯔꯞ ꯆꯪ ꯅꯤꯄꯥꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯁꯥꯒꯤ ꯃꯩꯅ ꯉꯥꯎꯔꯕ ꯂꯥꯇꯥ ꯑꯗꯨ ꯃꯁꯥꯕꯨ ꯀꯟꯕꯤꯌꯨ ꯃꯁꯥꯕꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯃꯨꯊꯤꯅ ꯏꯕꯦꯝꯃ ꯍꯧꯒꯠꯂꯨꯁꯤ ꯇꯈꯣꯏꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯑꯩꯅ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯅꯆꯥꯅꯨꯄꯥꯗꯣ ꯐꯪꯅꯕ ꯊꯤꯔꯒꯅꯤ ꯀꯔꯤꯃꯇ ꯈꯜꯂꯨꯒꯅꯨ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯁꯥꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯕꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ ꯑꯩ ꯃꯐꯝ ꯑꯗꯨ ꯇꯥꯈꯤ ꯑꯩ ꯃꯐꯝ ꯑꯗꯨ ꯇꯁꯦꯡꯅ ꯈꯪꯏ ꯅꯆꯥꯅꯨꯄꯥ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯁꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯂꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯎ ꯑꯁꯨꯝꯅ ꯂꯥꯇꯥ ꯑꯕꯣꯊꯤ ꯑꯄꯪ ꯃꯅꯤꯊꯣꯏ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯨꯊꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ ꯐꯅꯌꯥꯝꯅ ꯂꯥꯞꯄꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯍꯔꯁꯤꯗꯒꯤ ꯅꯥꯀꯜ ꯆꯤꯗꯥꯏ ꯑꯗꯣꯝꯗ ꯆꯠꯄ ꯂꯝꯕꯤ ꯑꯗꯣꯝꯗꯅꯤ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯇꯥꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯤꯕꯗꯨ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯔꯛꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕꯒꯤ ꯃꯑꯣꯡ ꯂꯝꯕꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯈ꯭ꯔꯤ ꯐꯅ ꯁꯥꯡꯅ ꯊꯧꯔꯒ ꯂꯥꯛꯄꯅ ꯄꯨꯡ ꯑꯅꯤꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯤꯗ ꯈꯥꯝꯃꯨ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯏꯕꯨꯡꯉꯣ ꯇꯨ ꯎꯔꯕ꯭ꯔꯥ ꯑꯥꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕꯁꯤ ꯏꯅꯛ ꯅꯛꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯒꯥꯔꯤ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯑꯇꯩ ꯑꯗꯨ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯇꯥꯛꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯧꯇꯥꯡ ꯁꯪ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯈꯣꯡꯒꯨꯜꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯁꯨꯔꯨ ꯅꯩꯔꯝꯕꯒꯤ ꯃꯃꯤ ꯈꯔꯗꯤ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯎꯕ ꯐꯪꯖꯔꯤ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯄꯨꯡꯖꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯅꯥꯊꯩꯈꯤꯕ ꯑꯣꯏꯔꯒꯅꯤ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯌꯦꯡꯉꯨꯗꯨ ꯏꯕꯦꯝꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯇꯥꯝꯅ ꯎꯔꯤꯕ ꯆꯤꯡꯖꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯀꯥꯔꯛꯇ ꯂꯣꯛꯆꯞ ꯑꯃꯈꯛ ꯂꯩ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯨꯡꯖꯥꯎ ꯂꯣꯛ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯂꯁꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯅꯨꯡꯖꯥꯎ ꯃꯔꯛ ꯑꯗꯨꯗ ꯆꯣꯡ ꯐꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯟꯅꯔꯝꯂꯒꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯍꯦꯛ ꯂꯩꯊꯈꯤꯕꯗ ꯃꯍꯥꯛ ꯐꯪꯂꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯛꯆꯞ ꯑꯗꯣꯝ ꯇꯝꯅ ꯑꯃꯨꯛ ꯂꯝꯕꯤ ꯂꯩꯔꯤꯕꯗꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ ꯇꯁꯦꯡꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯀꯤꯔꯕꯅꯤ ꯃꯍꯥꯛ ꯍꯟꯖꯈ꯭ꯔꯗꯤ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯇꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯕꯨ ꯍꯥꯏꯔꯕꯅꯤ ꯂꯥꯇꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯖꯔꯤ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯁꯦꯄꯥꯎꯁꯤꯡꯗ ꯁꯟꯗꯣꯛꯈꯤꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯨꯊꯤꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯃꯤꯟꯅꯕꯅ ꯂꯣꯛꯆꯞ ꯑꯗꯨ ꯌꯧꯔꯔꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯂꯣꯛ ꯑꯗꯨ ꯆꯪꯕꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯂꯝꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯖꯔꯒ ꯂꯩꯍꯧꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯥꯛꯏ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯦꯜꯗꯗꯤ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ ꯈꯟꯅꯗꯤ
ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯐꯥꯎꯈꯤꯕ ꯕꯔꯥꯁꯨ 10,000 ꯄꯤꯔꯤ ꯍꯣꯔꯦꯟ ꯍꯣꯋꯥ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯏꯊꯟꯗ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯂꯣꯏ ꯑꯩꯅ ꯃꯈꯣꯏꯕꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯀꯜꯂꯨꯒꯗꯕ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯣꯛꯆꯞ ꯑꯁꯣꯝꯗ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯂꯝꯀꯣꯏꯕ ꯀꯌꯥ ꯂꯥꯛꯈꯤꯕꯗꯨꯁꯨ ꯍꯤꯡꯅ ꯍꯟꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯂꯝꯕꯤ ꯑꯁꯣꯝꯗ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎꯒꯤ ꯄꯥꯎ ꯉꯥꯛꯇ ꯇꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥꯗ ꯊꯧꯁꯥꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯂꯇꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯁꯤꯔꯝꯅꯤ ꯅꯥꯔꯝꯅꯤ ꯍꯥꯏꯁꯨ ꯈꯪꯗꯕꯗꯨꯒꯤꯗꯃꯛꯇ ꯀꯥꯔꯗꯤ ꯅꯥꯀꯣꯡꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯃꯈꯣꯜ ꯃꯋꯥ ꯑꯃ ꯍꯦꯛ ꯇꯥꯔꯛꯄꯗ ꯑꯩꯗꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯑꯁꯨꯝ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯄꯥꯡꯗꯕ ꯑꯃꯒ ꯋꯥꯈꯜꯗ ꯈꯟꯖꯔꯒ ꯂꯩ ꯑꯃꯔꯣꯝꯗꯅ ꯃꯨꯊꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯛꯆꯞ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯄꯅꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯨꯊꯤꯒꯤ ꯃꯁꯥꯗꯗꯤ ꯐꯥꯎꯕ ꯍꯧꯔꯅꯤ ꯃꯍꯥꯛꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯂꯥꯟꯅ ꯎꯕꯤꯔꯕꯁꯨ ꯑꯃꯥꯏꯕ ꯃꯨꯊꯤ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯒꯤ ꯐꯅꯕꯗ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛ ꯑꯁꯤ ꯀꯜꯂꯛꯄꯗꯒꯤ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯕꯅꯤ ꯑꯁꯨꯝ ꯂꯣꯛꯆꯞ ꯑꯗꯣꯝꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯂꯥꯞꯇꯛꯅ ꯎꯔꯤ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯗꯣ ꯔꯥꯍꯨꯜ ꯑꯗꯣ ꯑꯥꯗ ꯂꯩꯔꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯌꯥꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯑꯩꯅ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯅ ꯎꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯃꯤꯠꯌꯦꯡꯗꯒꯤ ꯇꯥꯝꯈꯤꯕ ꯌꯥꯏ ꯑꯩꯕꯦꯝꯃ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯃꯤꯌꯥꯝ ꯑꯩꯒꯤ ꯇꯨꯡ ꯑꯗꯨꯃꯛ ꯏꯜꯂꯛꯎ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯀꯅꯨꯀꯣ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯅꯃꯤꯠ ꯁꯣꯏꯒꯅꯨ ꯆꯨꯝꯇ꯭ꯔꯤꯡꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯤꯕꯗꯣ ꯇꯁꯦꯡꯅ ꯃꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯎꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯥꯍꯨꯜ ꯑꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯃꯁꯤꯜꯗ ꯕ꯭ꯔꯦꯡ ꯉꯥꯡꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕꯗꯣ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯎꯔꯤ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯈꯥꯅ ꯌꯦꯡꯉꯛꯏ ꯎꯍꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯎꯍꯜꯂꯤꯕꯅꯤ ꯅꯨꯄꯤ ꯑꯁꯤ ꯈꯣꯏꯌꯨꯝꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗ ꯃꯅꯤꯊꯣꯏ ꯑꯄꯪ ꯑꯕꯣꯊꯤ ꯃꯈꯣꯏꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯅꯨꯒ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯃꯅꯤꯊꯣꯏꯅ ꯏꯇꯥꯎ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯏꯇꯥꯎ ꯔꯥꯍꯨꯜꯅ ꯍꯥꯏꯈꯤꯕ ꯆꯅꯨ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯅꯠꯇꯕ꯭ꯔꯅꯤ ꯃꯥꯜꯂꯤꯗ ꯏꯇꯥꯎ ꯑꯕꯣꯊꯤ ꯑꯃꯗꯤ ꯑꯄꯪꯅꯁꯨ ꯃꯥꯅꯤ ꯏꯇꯥꯎ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯗꯨ ꯅꯨꯄꯤꯗꯣ ꯇꯧ ꯉꯝꯃꯤꯅꯤꯀꯣ ꯏꯇꯥꯎ ꯔꯥꯍꯨꯜ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤ ꯈꯪꯉꯤ ꯊꯤꯛ ꯇꯧꯏ ꯑꯩ ꯆꯪꯒꯦꯀꯣ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯝ ꯑꯁꯤ ꯄꯥꯏꯔꯒ ꯆꯤꯡꯏ ꯑꯕꯣꯊꯤ ꯑꯄꯪ ꯑꯃꯗꯤ ꯆꯅꯨ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯏꯀꯣꯏ ꯀꯣꯏꯅꯗꯅ ꯂꯣꯏꯅꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨ ꯆꯅꯨ ꯑꯣꯏꯅ ꯎꯔꯕꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯏ ꯃꯨꯊꯤꯅ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯎꯍꯜꯂꯒꯗꯕꯅꯤ ꯅꯈꯣꯏ ꯇꯥꯐꯤꯡꯒꯅꯨ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯉꯛꯅ ꯌꯦꯡꯉꯤ ꯑꯃꯥꯏꯕ ꯃꯨꯊꯤ ꯑꯗꯣ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯃꯄꯥꯜ ꯋꯥꯏꯗꯨꯗ ꯅꯨꯡꯖꯥꯎ ꯀꯌꯥ ꯄꯩꯔꯒ ꯂꯩꯔꯤꯕꯗꯣ ꯆꯤꯡꯁꯦꯞ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯍꯨꯜ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ ꯃꯁꯤꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕꯒꯨꯝ ꯃꯈꯣꯏꯅꯁꯨ ꯎꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯧꯖꯤꯛꯇ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯑꯀꯤ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯅꯨꯡꯖꯥꯎꯗꯨꯗꯒꯤ ꯆꯦꯟꯊꯈ꯭ꯔꯤ ꯁꯨꯛꯂꯕ ꯂꯣꯛꯆꯞ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯈꯨꯗꯛ ꯑꯁꯤꯗ ꯔꯥꯍꯨꯜ ꯑꯗꯣ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗꯕꯤ ꯂꯦꯛꯊꯈ꯭ꯔꯤ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯔꯥꯍꯨꯜ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯕ ꯉꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯑꯄꯪ ꯑꯕꯣꯊꯤ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯈꯤꯕ ꯆꯅꯨ ꯑꯗꯣ ꯀꯥꯁꯤꯜ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯃꯨꯊꯤꯗ ꯇꯠꯇꯅ ꯍꯪꯖꯔꯤ ꯃꯨꯊꯤꯁꯨ ꯈꯨꯝꯗꯦ ꯌꯨꯝ ꯌꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯔꯥꯍꯨꯜ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯅꯕ ꯏꯁꯤꯡ ꯊꯥꯔꯒ ꯂꯥꯛꯅꯕꯗꯒꯤ ꯋꯥꯈꯜꯗꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯁꯤꯜꯗ ꯁꯣꯏꯉꯥꯡ ꯉꯥꯡꯗꯨꯅ ꯆꯅꯨ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯜ ꯃꯌꯥꯗꯨ ꯏꯅ ꯄꯨꯡꯇꯩ ꯃꯔꯩ ꯑꯗꯨꯅ ꯏꯅ ꯉꯛꯁꯪ ꯉꯥꯡꯉꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯁꯥꯏꯕꯒꯨꯝꯅ ꯑꯃꯥꯏꯕ ꯃꯨꯊꯤꯅ ꯏꯕꯦꯝꯃ ꯑꯉꯥꯡ ꯁꯥ ꯅꯈꯣꯏꯁꯨ ꯇꯥꯎ ꯑꯩ ꯍꯥꯏꯈꯤ
Nakhoi marup asi mahaki masa sida kariuma tinmu laimu amana dumak siandun leiri. Adu maknanu mahaki mamita mahang na yamna pamzaba nungsizabi nupiya dugi sakrolaw. Mahakpo koisyen siandana loknung adu pusalam libado. Numisine hek laithakibada ay khoina mahakpo thengna haudrabadi mahasi. Aroiba waigadawribani. Ay bema pumdamak hauzikti loikrabani. Adubo ayna haigadabani. Nangina sanupasi koloi minglena rahul haidana koloi basi. Mahaki pusi asi tinmu laimu kayana yamna pamba lai fatabana sienba mida haibada oiri. Aduna ayna haigadabani. Mahakna pamliba nungsiriba nupiyado thunamak mahaka launa laina hallabadi. Mahaki masada tinmu laimu selo haidana lairibado khara makhaide fabayai. Asumna taurasi maduna konagi wani hauzikidi na saasi aina khaidok payabisu khaidokli adubu aina khaidokli basina phagadabdi nati mahagi mapok asida tinmu laimu illu masada laina ayada pallayu haiduna tamkhrabani nongalaga lakpayai horen hekta mag amuk tawrakpayai nakhoina seksina senarko asum haiduna mayu muthiyado mayum tamna makhoina amuk thinbi khirami laikai miyamaduna mahakpu tati soinaina tawbe ubada lata amadi makhoi singadasu nungai tabadi phoi asuk pharaba amai basibu khunja miyamasina lana pawthok piri basibu karigino khali amai muthi gi mayum yoraklabada lata adu matang de sadri khan adu oisu hangdadi hanglagi haidna mayu muthira asumna bu hang e oisa maiba wade waro bigano matang budi sadri ai karigo mamata hangjagi Ozagi kulla sida laiba miwa singa sina. Ozabu tati shoyaina tawbugum. Ay koina su adumang uzaba pangi. Masibu kari maram laiba gino. Ay koida singadana haidok biba yagadra. Amay mutiyado nokfe tawraga. Ay rema. Kangri. Ay na kari lalo bagino. Ay gi kulla sida laiba miwa singa sina. Ay bo asuk tati shoyaina tawriba sibo. Aina khangba makhakti lai asuk tati soinaina tawriba sibo sarda lairabani haidana sakhat pagi matol lomlabani haidana aibu makhoina tati soinaina hektamak tawbi wari yamna laikre daibem ai matang sabda wari ado mamu sengna liragi salo na khoisu nayum mong maran yaida hanjakro kariguma khudong sadrabani aingonda pau pira uko ai soidana mateng pangjagi Asumna haraga muthi maki yum manung aduda sangkri lata adsu mayum dahankri amarom dan rahulladu makhoi mamana mayam sangna lakdari mahaki mamisida mama lata si uba yadabagu saurang dabagum hekta tawi masilda mamay mako khangdabagu haikyani rahulgi masilda sonana nganglibsi mama lata adu rahulgi manakta sangdri na thairaga lairi